April mangada Kukisingna attack Toukhibagi Laman Khumba Oina Konsharam Khulda Kuki Changba Thingkhre. Haukiba April mangada Konsharam Khulda Kukisingna Naga Khulsingda Chathagiba Thogdogaduga Mari Lainana. April Taraga Marida Joint Tribe Council na Sinduna Pangthokiba People's Consultative Meeting na Laukiba Warip ki matungin na Committee on Protection of Indigenous Peoples Ancestral Land Kopipal na Mathangtha June anidagi hauna Inpoy Liangmai Rongmai amasong GMI tribe ki territory singda Kukising Changthok Changsin Tauba Thingkhre. Kopipal gi chero laman na hairiba na warep asi April mangada Konsharam Naga Khulda Kukisingna attack tawrokiba maruwaina mafam aduda lairiba indigenous people sing dignity amasung peace ta akaiba pirakpa thogdoka mari lainana laukibane. Naga community ki cultural identity amasung safety da akiba pibagi thawong sing asi Kopipal na akanba mawongda condemn tawwe. Kopipal na thingba thamliba si ichamcham na lawroidabane. Masi maruwaina reason asida shanti amasung nungsi sanan laiminanaba honabada akaiba pirakpa thogdoka mari lainanane hairiba thingba si nakal anigi marakta constructive oiba dialogue amasung mutual understanding anigi kuthangda nakal anigi oina yasinaba amasung peningai oiba wareba ama laitriba phawba chanagane stakeholders sing ethnic communities sing na hairiba directive asi ikai khumna chanabiyo loinana indigenous naga people singi ancestral right amasung hana lairamba territory sing adu amugan na hanjinduna shanti hanjinnabagi pandam da hairiba khongthang asida mapung phaba cooperation pibiyo marag asida Kopipal na lauthokiba adugi matungin na Regional Naga Council of Manipur RNCM na mari lainaba naga gi leader sing amasung frontal organization sing na makhoi gi jurisdiction sing da hairiba warep asi saugatnaba khangankhre. BJP gi MLA kharana governor ga unaduna sarkar semnaba taknakhrabasu center na di PR makhata na thamningle source. Haukiba February thada Chief Minister N Biren resign tawkhraba matung state asida PR laingak lakhraba matungda oiragliba phibam asiga mari lainana BJP gi MLA nipan yauna punna MLA tarana ngarang Manipur gi governor ga unaduna BJP na luchingba sarkar ama semba pambagi wafam phongdoklamlabasu haujik oiriba phibam asida central leaders gi maikaidagi Manipur da popular government ama lingba pamdre makhata na PR thamningli haina paugi source ama na haire. BJP gi MLA kharana question chenduna sarkar semna bahonariba siga mari lainana BJP gi senior leader amana national media da phongdokhibada Manipur da miyam gi anauba laingak ama lingnaba ngarang ruling gi MLA singna governor ga unaba laikhrabasu haujik oiriba Manipur gi phibam asida president rule matam amade hekta lokthokpagi wafam laite haujik oiriba Manipur gi phibam asida center amasung state machinery singi ahan bathavakte popular government ama lingba natte haujik gi phibam asida political gi khumang chawsilangadaba Thabak Thoramna Manipur gi tangdu laitaba phibam hanjinnabagi thabak thoramda nathairakpa yai state asida hojik paikhaliba thabak thoram khudingmak mahi yanba hawraklabani haikhe. Amaromda BJP gi national leader sing amasung central government na Manipur da miyam gi anauba laingak ama hojik maki oina lingba pamdre hojik ki phibam asida anauba laingak ama sembagi wafam asi oithokpagi wangmada lai haina Manipur gi phibam kumna nainariba BJP gi senior leader amana phongdorokle haina national media gi report aduna makhata na palle paugi source asina makhata na hairibana ngarang BJP gi MLA singna Raj Bhavan da satuna governor go unakiba adu ichamchamba official visit amane BJP asi yamna discipline leiba party ne kanabu state asigi luchingbo oina khangadagi haibadu central leadership ki makhada lepkadabane discipline party ama oina khongthang adu inbatavani haire panba yabadi ngarang BJP gi MLA ni pana luchingba MLA taragi tim amana Manipur gi governor ga unaduna state asida ruling gi lairiba MLA ni phuga mari asina popular government ama lingba pamle haina taksin khibaga loinana athubada BJP na lusingba sarkar ama semnaba MLA kungani thoina sign tauba cherol ama su pisinduna taksinlam khibane atopa paugi source ama na hairivana hauji Manipur gi chinga masung tamani gi marakta punsinaba yabagi phibam ama ta laite lairiba MLA singi marakta khenaba lairabasu puna thabak tauminana bagi apamba ama ta laite makhoi masel gi marakta thajana ba laite Tampaki miyoising na chingi lamasi yamna khudong thiba mafam amani haina lawe aduga chingi minasu tampaki mafam asi maduga chamana lawe asigumba phibam asida sarkar ama lingba haibasi kangkhong saigane maram aduna haujik oiriba phibam asida Manipur da popular government ama lingba haibasi center na yaning de haire BJP gi MLA sing ama toina punsinduna June thagi ahanba chayol phawbagi manungda popular government ama semba yabagi thajaba yamna nakna leire Mathang thagi ahanba chayol phawbagi manungda state asida popular government ama sembagi oithokpa yamna nakna leire pausi asina phangba paugi source amagi matung inade
Hauzik BJP gi MLA sing amadi wakalon manaba political party sing gi MLA sing ama tuwaina punsin bangamdre. Congress ki MLA manga amadi Kuki gi MLA tara yaudana hauzik lairibe MLA ni fugamari amukta waina punsin bangamdre haire. Pau gi source asina makha taribade chaliba tha asigi manungda BJP khakta gi MLA sing punsin naba mafam ahumda BJP gi MLA sing gi oiba mifam pangthoke. Ahanba mifamna pasoi kendra gi MLA sapam kunjagesor alias kebagi mayumda pangthoke. Anisuba mifamna Nauria pakhang lakpa kendra gi manungchanna Langthabal Phura makhongda laiba Chumthang sanabungda aduga ahum suba mifamna Langthabal kendra gi mafam amada pangthoke. Hairiba mifam sing aduda BJP gi MLA kun suna saruk yaba ngamkhide. Masina takpade BJP gi MLA sing punsin bangamdri haibasi mayek senglabani haire. Adubu anoba lengak ama semgadoriba sigi luchingba oigadoriba miyoi adude Speaker TIS Saitavratabu MLA sing ama tuwaina yanare haibasu tare loinana Center gi luchingba singnasu Speaker Saitavratabu Chief Minister gi famasi lanthorokpa yabagi thajaba yamna nakna leire haire. Amaromda paugi source asina hai MLA kun mathoi gi khuyek yauna laingak semjaragi haiba warol ama center gi luchingba singda pisiluraba matung ngasi fawbada khuyek pisunkiba MLA kun mathoi adu amukta punna pau phaunaba ngamdre. Amaromda ngarang pung taraga mathoirom taba matamda Raj Bhavan da sangduna Manipur gi Governor Ajay Kumar ga unaduna wari sanakhiba MLA tara adugi manungda yaukhiba Hairo Kendra gi MLA TS Radhesyamna MLA nifuga mari amatoina pulle wakalon khenaba leite aikhoi nifuga mari mak laingak semnaba amatoina yanaba leire haina paumi singda phongdoklamkhiba du miyamna kadai fawba chumgadoribano haiba wahang amasu haujik hanglakle miyamgi oinadi MLA Radhesyamna phongdokhiba wafam adu achumbo oihenduna anauba laingak ama sembiru haibasina oire. Pausi asina phangba paugi matungin ngarang Manipur gi Governor ga MLA taraga unaduna wari sanabaduda atai MLA sing yaudriba karigino haina hangba wahangda MLA kharade itingting na Governor ga unagani haibadu pau hairamba leite haina phongdoknarakpasu yaure. Oidiba phibam aside MLA ni fuga mare wakalon manare haibasi matau karamna thajaba yagadoribano haiba wahang ama chongthorakle. Amaromda ngarang nungthil pung amaga minute ni fuga mangarom taba matamda Indigo flight Delhi gi damak Imphal thadokhiba Speaker TIS Saitavrata Center gi lusingba singna kaurakpadagi Imphal thadokhiba ni haire. Mahak Union Home Minister Amit Shah na lakna bakhangalakhiba nei loina na anoba lengak ama sembagi matangda wari sanagani haina National Media yauna report tawrakhe. Adubu pauksi asina phangba paugi matungina de Speaker TIS Saitavrata na Delhi da chatkhiba du mahaki lanai oiba khongsat nei. Adubu mahakpu center gi lusingba singna Delhi da lakna bakhangalakpadi leire haina phongdokhe. Mahakna Delhi da ngarang thungkhraba matung ngasi fawba Union Home Minister Amit Shah amadi atopa BJP gi lusingba sing unaduna wari sanabadi leitri haire. Pausi asida masak maming takthokningdaba BJP gi MLA amana phongdorokpagi matung inade hayeng BJP gi oiba MLA singi apunba mifam ama BJP Manipur State ki office natraga hotel amada pangthoklaba yai mifam aduda saruk yadaba MLA sing leibak miyamda laingak semba pamdabani haina maming matha laukthoktuna khangangane. Masigi matungda wakalon manaba MLA sing punduna laingak semnaba phirep launabagi wa khanaraba yai haire. Bangladesh border ga tainaba area singda leiriba Assam gi yellow mi sing nongmai license pibada yakhre. Bangladesh da hauji rajniti gi tangtadaba phibam ama mayoknariba sina maram oiraga Bangladesh ga tainaba jaga singda leiriba Assam gi yellow mi singda nongmai license pinaba Chief Minister Himanta Biswa Sharma gi cabinet na ayaba pikhre. Hairiba khongthang asi Bangladesh da ain kaina Muslim kaya sangsilakpa sina maram oiraga mafam aduda leiriba indigenous community sing asoi angam thoklakpa yabagi phibam lakpadagi ne. Hiram asigi matangda Assam government ki spokesperson amana phongdokhibada Assam government ki cabinet na lawkhiba warebasi border da leiriba yellow mi singda akiba pirakpa amasung akiba pibagi thawong kaya chatharagliba sidagi makhoi masa ngakthoksanabagi damakta ne. Government ki khongthang asina illegal trade kaya asi thingnaba honabada achouba mateng oibada natana indigenous people singna makhoi masana masabu asoi angam thoklaroi haibagi thajaba leiraga nei. Hairiba warebasi yamna maru oiba amasung sensitive oiba amane. Assam gi Dhubri, Nagaon, Morigon, Barpeta, South Salmara, Mankachar amasung Gwalpara district sing asi mapung oina Bangladesh ki Muslim sing asina majority oi. Hairiba jaga sing asida leiriba indigenous people sing asi minority oibana makhoi da kiningai oiba phibam kaya ama mayoknari maruoina handak Bangladesh da rajniti gi phibam ama lakpa sina maram oiraga makhoi da khudong thiba kaya ama mayokna halle. Assam gi indigenous people kaya Bangladesh ki attack sing asigi victim oiri haina phongdokhe.